Hello, welcome back to my channel 7 Speed. Ngasi video si hawrasi video si kamai tawge habado yeminar si video si atay ka shonde khoi Tata gi yamna maming chatpa mamangai dige hona dum safari na ama leiba kaino dun gari dum ko gari makhal safari je kamai tawge habado yeminar si gari gi no aidi aina sigi gari gi review pibagi maram sapet ai hajaram ge maram de gari se yamba review yamba Hindi English atopa language ta mayam pinai ko adida je khangba khangdo mayam su yom be yom do je ada isage se lon ji da oina padana yam sengna piraga di hena phagadra na khallaga mahap mayam ta be henga dra na tawjabani ko yam video se ado yeng se kogi video se seminarisis na video se kogi front view da mamang lomdagi yeng phukanda yam ka hena thidokna ahong buse id carrier ga yeng mamang lomda yeng dadi hek identify tawji kitang lu godaw male ko athang mina de dum yam line kham ha tare magi grill je da dum khadi kenare ko the chrome treatment ja ado sigi keno se gari si my variant je XT variant ado maji Imphal da on road ta keno ne 2171 gi sang da lei ko 21 lakhs 70,000 gi ki sang hai tare gari si yeng da di dum fazare mayam na je na khangna ramani Tata gi body je dum ling abani ko myam gari je ado mamang lomdigi hana hawrasi ko si zik mamang da front da lakho kan da zik chigi keno se akogi function just turn indicator when is thok tore aduga DRL when is thok tore ko si ja safari gi ja aduga makha da kitang kumda ko da headlamp se sigi design jini ko aduga si da projector headlamp yaure adagi dum sisina simple version ne yauri ko adi makha gi sidana koi fog lamp ani siam nak na lai da ha aduga mamang gi se kenna je try arrow my grill je ko ame the center da idam manak te jo koi gi piano black finish nam kano ma gi background je si jo phazai ko adi makha da koi gi skid plate yawe ko adu sini mamang gi have lai da mamang gi look se look quite siang ko tam daigi gari gi look se smai to ko mo side profile on da mo la side profile on da mo kai le ga kan da saka se akhoi gi keno ga di size se this pi le ga size 235 by 60 or 18 inch ni ko the pi je ada ma gi keno sina tire company na Bristol ni ko ithar ni ko Bristol ni adigi magi sigi gari gi color se makhal ahum lai ko blue dam lai da gray dam lai da white dam lai da sina gray ni ko adu magi body color je siga ani je samanan ba tare same monotone da ha tare ko adi mamang ge disc brake ni ko ada masa kita kahal agamu kamda sida LED wena sang yauri ko siam phazai ko se black ta or keno se or beam gi mai keno se color ja yana black finish na finish ta we ada se chrome treatment yam phazana yawi ko ada yesna body se body color oidre de chrome sama yauri ko ada ko mathak lom da smia phaganda magi se safari na Beijing am yauri safari udah bahane sedi urega safari smai am phazai aduga area dagi mana sam magi leng se kitang di hele ko ade si portion saruk se sigi jaga sina phai maning set tu gi ken oide window je dum saw ko am na manung sa kan da hore nam yeng se ko mai to ge ha ba sini adigi maning gi ten light sina design de kenai ko hele ga sayang
ꯑꯗꯨꯝ ꯐꯖꯩ ꯁꯤꯁꯨ ꯑꯗꯒꯤ ꯁꯤ ꯃꯈꯥꯁꯤꯗ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯁꯦꯟꯁꯔ ꯄꯥꯜꯂꯤꯀꯣ ꯁꯦꯟꯁꯔ ꯑꯅꯤꯒ ꯃꯥꯜꯂꯦ ꯑꯗꯨꯒ ꯕꯦꯛ ꯀꯦꯃꯦꯔꯥꯁꯤꯅ ꯑꯗꯨ ꯂꯩꯔꯦ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯑꯃꯨꯛ ꯀꯥꯔꯒ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯣꯏꯒꯤ ꯗꯣꯔ ꯑꯣꯄꯅꯤꯡ ꯑꯦꯡꯒꯜꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯦꯡꯒꯜꯁꯦ 90 ꯗꯤꯒ꯭ꯔꯤꯃꯛꯁꯤ ꯅꯠꯇꯦ ꯑꯗꯨꯕꯨ 90 ꯗꯤꯒ꯭ꯔꯤꯒ ꯆꯠ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯈꯤꯇꯪ ꯑꯗꯨꯝ ꯑꯌꯥꯝꯕ ꯀꯣ ꯁꯤ ꯑꯦꯡꯒꯜꯁꯤ ꯂꯩꯀꯣ ꯑꯗꯣ ꯗꯣꯔꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯗꯣꯔꯁꯦ ꯗ꯭ꯔꯥꯏꯚꯔ ꯗꯣꯔꯁꯦ ꯁꯤꯒꯤ ꯍꯦꯟ ꯒ꯭ꯔꯤꯞꯁꯦ ꯁꯤꯅꯤꯀꯣ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯁꯤ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜꯗꯤ ꯁꯤ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯁꯤ ꯑꯩꯈꯣꯏ ꯐꯦꯕ꯭ꯔꯤꯛꯀꯤ ꯃꯑꯣꯡꯗ ꯑꯃ ꯌꯥꯎꯔꯤ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯉꯥꯛꯇꯅꯤꯀꯣ ꯑꯗꯒꯤ ꯆꯥꯏꯜ ꯂꯣꯛ ꯑꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯂꯩꯔꯤꯁꯤꯅ ꯁꯤꯜꯚꯔꯅ ꯐꯖꯅ ꯐꯤꯅꯤꯁ ꯇꯧꯔꯦꯀꯣ ꯃꯥꯏ ꯒꯥꯔꯤꯒꯤ ꯕꯣꯗꯤꯒꯤ ꯀꯂꯔꯗꯨꯅꯤꯀꯣ ꯑꯗꯨꯒ ꯄꯣꯀꯦꯠꯁꯦ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯆꯥꯎꯔꯦ ꯄꯣꯀꯦꯠꯁꯦ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯄꯤꯀꯔꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯗꯒꯤ ꯁꯤꯗꯩꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯕꯦꯡꯒꯤ ꯑꯦꯗꯖꯁꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯩꯗ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯔꯦꯀꯣ ꯂꯦꯐ ꯔꯥꯏꯠ ꯑꯗꯒꯤ ꯑꯃꯨꯛ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯀꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯁꯤꯠ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯀꯣ ꯑꯗꯒꯤ ꯁꯤꯠ ꯏꯟꯀ꯭ꯂꯥꯏꯟ ꯇꯧꯅꯅꯕ ꯁꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯨꯁꯟꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯀꯣ ꯄꯥꯏꯕ ꯃꯦꯠꯄꯗ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯑꯗꯣ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯁꯤꯀꯣ ꯃꯅꯨꯡꯗ ꯃꯅꯨꯡꯒꯤ ꯃꯑꯣꯡꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯗ ꯁꯤ ꯀ꯭ꯔꯣꯝ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯁꯤ AC ꯚꯦꯟꯗ ꯐꯖꯩ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯌꯦꯡꯕꯗ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯍꯜꯂꯤꯀꯣ ꯑꯗꯒꯤ ꯄꯨꯁ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟꯁꯤ ꯂꯩꯔꯦ ꯑꯗ ꯁꯤ ꯁꯣꯐ ꯇꯁ ꯃꯦꯇꯔꯤꯌꯦꯜꯅꯤꯀꯣ ꯁꯦ ꯑꯗ ꯌꯦꯡꯁꯤ ꯀꯥꯈꯠꯂꯒ ꯃꯑꯣꯡꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯅꯤꯀꯣ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇꯒꯤ ꯎꯔꯤꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯨꯅꯤꯀꯣ ꯁ꯭ꯇꯦꯔꯤꯡꯗꯨꯅꯤꯀꯣ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯐꯖꯩ ꯐ꯭ꯂꯦꯠ ꯕꯇꯝ ꯑꯣꯏꯗ꯭ꯔꯦ ꯁꯤꯗꯗꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯄꯣꯛꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯐꯖꯩ ꯑꯗꯩꯗ ꯁꯣꯝꯗ ꯄꯤꯔꯤꯁꯦ ꯚꯣꯏꯁ ꯀꯃꯥꯟ ꯀꯣ ꯃꯦꯗꯤꯌꯥ ꯀꯟꯇ꯭ꯔꯣꯜꯒꯤ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯒꯤ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯀꯩꯅꯣꯝꯁꯦ ꯗꯤꯖꯤꯇꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯟꯁꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗꯁꯨ ꯀꯩꯅꯣ ꯐꯣꯟ ꯑꯣꯛꯄ ꯈꯣꯠꯄ ꯇꯧꯕꯒꯤ ꯌꯥꯎꯔꯦ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛ ꯇꯧꯕꯒꯤ ꯌꯥꯎꯔꯦ ꯑꯗꯒꯤ ꯚꯣꯏꯁ ꯀꯃꯥꯟ ꯀꯣ ꯑꯗꯨꯒ ꯁꯤꯗꯤ ꯃꯥꯒꯤ ꯁꯤꯗꯅ ꯀꯩꯅꯣ ꯂꯩꯔꯦ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯤ ꯂꯩꯔꯦꯀꯣ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯐ꯭ꯂꯣꯇꯤꯡ ꯇꯥꯏꯞꯅꯤꯀꯣ ꯁꯤ ꯌꯥꯎꯔꯤꯁꯦ ꯁꯤ ꯂꯩꯔꯦ ꯍꯖꯥꯔꯠꯀꯤꯁꯤ ꯂꯩꯔꯦ ꯑꯣꯇꯣꯃꯦꯇꯤꯛꯁꯤ ꯂꯩꯔꯦꯀꯣ AC ꯑꯗꯩ ꯁꯤꯅ ꯑꯣꯇꯣꯅꯤꯀꯣ ACꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯗ ꯁ꯭ꯄꯦꯁ ꯁꯤꯗ ꯐꯣꯟ ꯆꯥꯔꯖꯤꯡ ꯇꯧꯕꯒꯤ ꯁꯤꯗ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃ ꯐꯣꯟ ꯊꯝꯕ ꯌꯥꯕꯀꯣ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯃꯆꯥ ꯑꯃ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯈꯔ ꯊꯝꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯃꯆꯥ ꯑꯃ ꯄꯤꯔꯤꯀꯣ ꯑꯗꯨꯁꯦ 6 ꯐꯤꯠꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯅꯣꯞ ꯑꯃ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤ ꯅꯣꯞꯁꯦ ꯁꯤ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯥꯏꯒꯤꯗꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤꯀꯣ ꯔꯤꯚꯔꯁ ꯂꯥꯛꯑꯀꯥꯟꯗ ꯁꯣꯝꯗ ꯆꯠꯂꯒ ꯄꯤꯕꯒꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯕ꯭ꯔꯦꯛꯅꯤꯀꯣ ꯃꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒ ꯌꯥꯎꯕꯗꯣ ꯑꯗꯨꯝ ꯃꯥꯜꯂꯦꯀꯣ ꯃꯑꯣꯡꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯥꯔꯝ ꯔꯦꯁ ꯄ꯭ꯂꯁ ꯑꯗꯒꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯣꯔꯦꯖ ꯈꯔ ꯌꯥꯎꯔꯤ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡꯒꯤ ꯄꯣꯏꯟꯠꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯝ ꯁ꯭ꯄꯦꯁ ꯃꯦꯅꯦꯖꯃꯦꯟꯗꯤ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯒ꯭ꯂꯕ ꯕꯣꯛꯁ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯀꯣ ꯁꯤꯗꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯩꯅꯣ ꯀꯣꯇꯦꯠ ꯑꯣꯏꯔꯦ ꯑꯗ ꯁꯤ ꯁꯣꯐ ꯇꯁ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯃꯃꯥꯡꯗ ꯑꯦꯌꯔꯕꯦꯒ ꯌꯥꯎꯋꯦꯀꯣ ꯁꯤꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯦꯐꯇꯤꯗꯗꯤ ꯑꯗꯨꯝ ꯌꯥꯔꯕ ꯒꯥꯔꯤꯅꯤ
ꯑꯗꯣ ꯁꯦꯐꯇꯤꯒꯤꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯊꯪ ꯑꯗꯣ ꯁꯤꯗ ꯍꯧꯖꯤꯛ ꯒ꯭ꯂꯣꯞ ꯕꯣꯛꯁ ꯀꯣ ꯒ꯭ꯂꯣꯞ ꯕꯣꯛꯁ ꯑꯃ ꯆꯥꯎꯋꯤꯀꯣ ꯑꯗꯩ ꯑꯦꯝꯕꯤꯑꯦꯝ ꯂꯥꯏꯠꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯉꯥꯜꯂꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯕ ꯑꯣꯞꯁꯟ ꯀꯩꯅꯣꯅꯤꯀꯣ ꯌꯥꯝꯅ ꯐꯖꯩ ꯀꯣ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯄꯦꯅꯣꯔꯥꯃꯤꯛ ꯁꯟꯔꯨꯐ ꯑꯁꯤꯅ ꯁꯤꯁꯤꯗꯤ ꯑꯣꯇꯣ ꯗꯤꯃꯤꯡ ꯑꯥꯏꯔ ꯕꯤꯝ ꯅꯠꯇꯦꯀꯣ ꯁꯤꯗ ꯈꯨꯠꯅ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯁꯤ ꯂꯩꯔꯦ ꯃꯊꯛꯀꯤꯁꯦ ꯁꯟꯔꯨꯐ ꯌꯥꯎꯋꯤꯀꯣ ꯁꯦ ꯑꯁꯤꯅ ꯂꯥꯏꯠ ꯂꯩꯔꯦ ꯀꯣ ꯄꯦꯅꯣꯔꯥꯃꯤꯛ ꯁꯟꯔꯨꯐꯅꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯁꯣꯁꯦ ꯇꯧꯗꯕꯒꯤ ꯍꯥꯡꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯀꯤ ꯈꯨꯠ ꯄꯥꯏꯐꯝꯁꯤ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯕꯦꯜ ꯃꯤꯔꯔꯁꯦ ꯌꯥꯝ ꯄꯥꯛꯅ ꯌꯥꯎꯋꯤꯀꯣ ꯁꯣꯝꯒꯤꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯀꯤꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐ꯭ꯔꯟꯠ ꯄꯥꯔꯠꯀꯤꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯐ꯭ꯔꯟꯠ ꯄꯥꯔꯠꯀꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯔꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯦꯟꯇꯔ ꯀꯟꯁꯣꯜꯁꯦ ꯌꯥꯝꯅ ꯄ꯭रीꯃꯤꯌꯝ ꯑꯣꯏꯀꯣ ꯁꯤꯒꯤ ꯃꯇꯥꯏꯗꯒꯤ ꯆꯦꯜꯂꯤꯕ ꯁꯤꯒꯤ ꯀꯩꯅꯣꯒꯁꯦ ꯀ꯭ꯔꯣꯝꯅꯒ ꯐꯤꯅꯤꯁ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯩ ꯁ꯭ꯇꯦꯔꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜ ꯑꯦꯟ ꯇꯦꯂꯤꯁꯀꯣꯞ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁ꯭ꯇꯦꯔꯤꯡꯁꯦ ꯇꯤꯜꯇꯦꯠ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯏ ꯇꯦꯂꯤꯁꯀꯣꯄꯤꯛ ꯑꯣꯏꯕꯁꯨ ꯌꯦꯡꯁꯤ ꯍꯥꯏꯐꯦꯠ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯩ ꯁꯨꯝ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯊꯣꯛꯄꯁꯨ ꯌꯥꯏꯀꯣ ꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯛꯇ ꯁꯤꯅ ꯇꯦꯂꯤꯁꯀꯣꯄꯤꯛ ꯀꯣ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯇꯤꯜꯇꯦꯠ ꯑꯣꯏꯕ ꯌꯥꯕꯁꯦ ꯅꯣꯝꯃꯤꯁꯦ ꯀꯣ ꯑꯗꯩ ꯍꯧꯖꯤꯛ ꯑꯩ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯒꯦ ꯃꯅꯤꯡꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦ ꯁꯤꯒꯤꯁꯤ ꯒꯥꯔꯤꯁꯦ 7 ꯁꯤꯇꯔꯅꯤꯀꯣ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯀꯥꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯂꯩꯔꯦ ꯃꯅꯤꯡꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠꯁꯦ ꯁꯤꯒꯤ ꯑꯦꯝꯕꯤꯑꯦꯝ ꯂꯥꯏꯠ ꯁꯤ ꯄꯣꯀꯦꯠ ꯃꯆꯥ ꯑꯃ ꯁꯤꯗ ꯐꯣꯟ ꯅꯨꯡ ꯊꯝꯕ ꯌꯥꯕꯒꯤ ꯃꯆꯥ ꯑꯃ ꯄꯤꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯣꯜꯗꯔ ꯕꯣꯇꯜ ꯍꯣꯜꯗꯔ ꯀꯣ ꯁꯤꯗꯩꯗ ꯁꯤ ꯒ꯭ꯔꯤꯞ ꯌꯥꯝ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜꯁꯤꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯃꯅꯨꯡ ꯀꯥꯈꯠꯂꯒ ꯑꯃꯨꯛꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯦ ꯑꯩꯈꯣꯏ ꯔꯤꯌꯔ ꯄꯦꯁꯦꯟꯖꯔ ꯁꯤꯠꯇꯒꯤ ꯎꯕ ꯃꯃꯥꯡꯒꯤ ꯗꯦꯁꯕꯣꯔꯗ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯗꯩꯗꯁꯨ ꯄꯣꯀꯦꯠ ꯃꯆꯥ ꯌꯥꯎꯔꯤꯀꯣ ꯁꯤꯗꯩꯗ ꯑꯗꯣ ꯁꯤꯗꯩꯗ ꯆꯥꯔꯖꯤꯡ ꯄꯣꯏꯟꯗꯤ ꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯁꯤꯒ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯀꯤꯁꯤ ꯃꯅꯤꯡꯁꯤꯗꯩꯗ ꯀꯩꯅꯣꯝ ꯌꯥꯎꯔꯤꯀꯣ ꯄꯣꯀꯦꯠ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯣꯝꯗꯁꯨ ꯌꯥꯎꯔꯦꯀꯣ ꯂꯣꯏ ꯍꯦꯠ ꯁꯤꯁꯨ ꯑꯦꯗꯖꯁꯇꯦꯕꯜ ꯉꯥꯛꯇꯅꯤꯀꯣ ꯑꯗꯩ ꯁꯤꯗ ꯑꯥꯔꯝꯔꯦꯁ ꯈꯨꯠ ꯑꯩꯈꯣꯏ ꯈꯨꯠ ꯄꯥꯏꯅꯕꯀꯣ ꯌꯥꯎꯔꯤꯁꯦ ꯁꯣꯝꯒꯤꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯁꯤꯗ ꯔꯤꯗꯤꯡ ꯂꯥꯏꯠ ꯌꯥꯎꯋꯤꯀꯣ ꯍꯥꯏꯅ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯐꯝꯕꯗꯗꯤ ꯑꯗꯨꯝ ꯌꯦꯡꯁꯤꯀꯣ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯃꯤ 3 ꯐꯝꯃꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯏꯔꯥꯏ ꯂꯥꯏꯅ ꯆꯥꯎꯋꯤꯀꯣ ꯒꯥꯔꯤ ꯍꯣꯔꯦꯟ ꯗꯥꯏꯃꯦꯟꯁꯟꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯑꯩꯒꯤ ꯍꯦꯠ ꯔꯨꯝꯁꯦ ꯑꯩꯁꯦ 5.10 ꯃꯨꯛꯀꯤ ꯀꯩꯅꯣꯅꯦ ꯑꯗꯨ ꯌꯥꯝ ꯑꯗꯨꯝ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯁꯤꯠꯁꯤꯗ ꯃꯤ 3ꯁꯦ ꯑꯗꯨꯝ ꯐꯖꯅ ꯌꯥꯝ ꯂꯥꯏꯅ ꯀꯣꯝꯅ ꯐꯝꯕ ꯆꯠꯂꯦ ꯑꯗꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯔꯣꯁꯤꯗ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯁꯤ ꯀꯥꯕꯁꯦ ꯁꯤꯗꯒꯤ ꯁꯤꯒꯤ ꯁꯤꯠꯁꯦ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯗꯩꯗꯒꯤ ꯁꯤꯒꯤ ꯑꯦꯗꯖꯁꯇꯔ ꯉꯥꯛꯇꯅꯤꯀꯣ ꯁꯤꯠꯁꯦ ꯍꯦꯠ ꯑꯦꯗꯖꯁꯇꯦꯕꯜ ꯁꯤꯁꯨ ꯁꯤꯗ ꯑꯥꯔꯝꯔꯦꯁ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯑꯩ ꯍꯥꯡꯗꯣꯛꯇ꯭ꯔꯦ ꯁꯤꯗ ꯃꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯂꯣꯏꯅ ꯀꯚꯔ ꯇꯧ ꯂꯩꯔꯕꯅꯤꯅ ꯑꯗꯣ ꯃꯅꯤꯡ ꯁꯤꯠꯇ ꯑꯃꯨꯛ ꯐꯝꯕꯒꯤ ꯑꯩꯈꯣꯏ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯗꯤ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯤ ꯔꯨꯝꯁꯨ ꯌꯦꯡꯉꯨꯀꯣ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯀꯣ ꯃꯃꯥꯡꯗ ꯁꯤꯠꯇꯣ ꯑꯩ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯖꯁ ꯐꯖꯅ ꯇꯧꯔ ꯃꯇꯨꯡꯗ ꯃꯅꯤꯡꯗ ꯐꯪꯕ ꯃꯥꯒꯤ ꯅꯤ ꯔꯨꯝꯗꯣ ꯁꯤꯅꯤꯀꯣ
ꯑꯗ ꯑꯩ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯅꯤꯡꯒꯤ ꯁꯤꯠꯇꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯥꯒꯗꯒꯦ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯑꯩꯁꯦ ꯀꯥꯈꯠꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯁꯤꯀꯣ ꯑꯗꯣ ꯃꯅꯤꯡꯂꯣꯝ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯍꯥꯏꯖꯔꯝꯒꯦ ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯒ ꯒꯥꯔꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯤ ꯈꯪꯖꯤꯟꯕꯤꯌꯣ ꯒꯥꯔꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯈꯠꯂꯒ ꯊꯣꯡꯁꯦ ꯃꯥꯒꯤ ꯊꯣꯡ ꯊꯤꯡꯖꯤꯟꯕꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯈꯪꯉꯣꯕ ꯒꯥꯔꯤꯁꯦ ꯀꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯥꯏ ꯁꯥꯗꯦꯁꯦ ꯇꯣ ꯊꯣꯡꯁꯦ ꯊꯤꯡꯖꯤꯟꯕ ꯀꯥꯟꯗ ꯃꯈꯣꯟꯁꯦ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯃꯨꯛꯀ ꯇꯥꯁꯤꯀꯣ ꯁꯦ ꯇꯣ ꯆꯛ ꯆꯛ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯂꯤꯠ ꯑꯣꯏꯅ ꯁꯥꯕ ꯒꯥꯔꯤꯅꯦꯕ ꯑꯗꯣ ꯇꯥꯇꯥꯒꯤꯗꯤ ꯃꯌꯥꯝ ꯈꯪꯅꯔꯝꯃꯅꯤ ꯇꯥꯇꯥꯒꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕꯤꯜ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯃꯦꯟꯇꯦꯟ ꯐꯖꯅ ꯇꯧꯔꯒ ꯁꯥꯕ ꯒꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯃꯅꯤꯡ ꯁꯤꯠꯇ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯁꯤꯀꯣ ꯃꯅꯤꯡ ꯁꯤꯠꯇ ꯆꯪꯕꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯤꯗ ꯑꯩꯒꯤ ꯄꯥꯏꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯄꯥꯏꯐꯝꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯩꯗ ꯀꯥꯗꯣꯏꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯐꯝꯃꯦꯀꯣ ꯃꯅꯨꯡꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ 6 feet ꯐꯥꯎ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨ ꯈꯨꯔꯨꯗꯗꯤ ꯈꯨꯔꯨꯒꯤ ꯀꯩꯅꯣꯁꯦ ꯅꯤꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯈꯤꯇꯪ ꯁꯤꯗꯩꯗꯗꯤ ꯈꯤꯇꯪ ꯆꯞ ꯆꯥꯕꯤꯗ ꯂꯩꯔꯦ ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯔꯥꯡ ꯀꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯐꯝꯕꯗꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯑꯍꯟꯐꯥꯎ ꯌꯥꯔꯕꯅꯤꯅ ꯑꯉꯥꯡꯗꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯑꯦꯗꯜ ꯑꯅꯤꯗꯤ ꯐꯝꯕꯗ ꯅꯨꯡꯉꯥꯏꯅꯤ ꯑꯍꯨꯝ ꯐꯝꯕꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦꯀꯣ ꯑꯗꯨ ꯁꯤꯗ ꯄꯣꯀꯦꯠ ꯃꯆꯥ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯩ ꯀꯞ ꯍꯣꯜꯗꯔ ꯂꯩꯔꯦ ꯑꯗꯩ ꯃꯣꯕꯥꯏꯜ ꯀꯩ ꯆꯥꯔꯖꯤꯡ ꯇꯧꯒꯦꯁꯨ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠꯁꯤꯗ ꯄꯤꯔꯤꯀꯣ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯃꯅꯤꯡꯗꯁꯨ ꯂꯥꯏꯠꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯅꯤ ꯑꯗꯩ ꯁꯤꯠ ꯕꯦꯜ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯂꯥꯏꯠ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅꯤ ꯌꯦꯡꯉꯁꯤ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯃꯒꯦ ꯑꯗꯣ ꯏꯟꯖꯤꯟꯒꯤ ꯒꯥꯔꯤꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯝꯒꯦꯀꯣ ꯏꯟꯖꯤꯟꯒꯤ ꯃꯦꯛꯁꯤꯃꯝ ꯄꯋꯥꯔꯁꯤ ꯑꯩꯈꯣꯏ 170 PS 3750 RPMꯗ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯇꯣꯛꯅ 350 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ 1750 to 2500 RPMꯗ ꯁꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯁꯤ